Ngasi nungdaran phongkiba panagi pausye maruoiba pau khora khangatchiraga miyamda khudol tamjige PM Modigi offer mathubada oirasin purakani habigi thajaba leite Okram Ibobi Manipur irang achi PM Modina political solution pamde lanjau tho andina military solution na oirasin purakpa pamle India bloc leba achi ge Prime Minister Narendra Modi ni Manipur gi matangda parliament phongdokiba offer madu munna khantarabade State asida tholibe irang asige oirasin athuba matamda purakani habigi thajaba leite Prime Minister na wangal kiba achi opposition ge pressure na hamman badege tangai fadana leiba irang asiga mai lenyadaba ofam Rajya Sabha da thambani haina India bloc Manipur na maral sirakli Imphal gi BT road ta leiba Congress baban da pangthokpa pawgi mifam amada India bloc ki luchingba amasu oiriba CLP gi leader Okram Ibobin hai mamang sei gi me ahom dagi thorakibi irang asigi matangda Prime Minister na phongdokki ofama si India bloc na apemba oide Manipur miyam na su apemba oiramloi Prime Minister na Lok Sabha da Manipur gi ofam thamdana Rajya Sabha da phongdokpa matamda Manipur gi isu asi warasin puroknaba honare masigi damak road me ama semlei paikhatpa yaba thorangsin paikhale habigi mahutta Congress yauna masiga chapminariba India bloc ki luchingba singda maral kya siri Congress na asakpa maidagi haijile haina chaikiba se laibak thibani haiki Congress yauna masiga chapminariba India bloc na thangliba khongtang asi political gi khodongchaba lauba nati haiba wafam thamnaduna Ibobina makhatan hai State asida ingtapa puraknaba mahusagi punsida hanjinba Manipur amagidamakta ni haina hanadagi hajina laki lairiba irang asi thafadringaida warasin ama puraknaba thaba paikhatlamlaba roisin ama piramlabadi parliamenta lauramloi ngasi phawbada su warasin ama puraknabagi wangangde madugi mahutta FIR lising taraga mathoi laukhatlei miyoi songa hena phagale haire FIR lising taraga mathoi taure havana chingbo fam yauna mari lenyadaba manba ofang kaya haiki FIR lising taramathoi taure haribasi irang achida mayumake lanto amang ata tho ankraba singna state amasung center lengaktegi conversation khara phangnabigidamak tawba FIR haibasu khangde asakpa maidagi hajiliba achi opposition la ruling la khangde Prime Minister Modi irang achigi makta yumthangnaba state Assam da lakna numinini homni leirami adubu mai hawna chakliba state asida laktuna warasin purangnaba wafam amata haikibasu leite Manipur da tholiba irang asi atopa achawa state singda tholomlabadi Prime Minister ama oina mahangna chaliba masat asi yaramgadra haina hangke pawgi mifam aduda saruk yakiba India bloc ki luchingba ama oibaga loinana CPI Manipur State Council gi hanage secretary L Sutin Kuman hai Manipur issue asi ki matangda Prime Minister Narendra Modi na parliament wangang basi chai ama helaba irang asida anira khakta mangangle madusu ngangdaba yadaba maungda yamna thausadana thaudang yaudaba amagi maungda wangang ke Prime Minister na ngangliba wangang asi khwaidagi hena matik chadaba bakumne ngasi phawbada su Prime Minister na Manipur yauna miyam amadi tholiba irang asi thawoidane leire masi PM na ngangliba wangang amasung tawriba thawongsing asina taklei Manipur irang asi Modi na political solution pamde lanjau tho anduna military solution na warasin purakpa pamle haina maral kaya sirakle Modi na leiba asi ke Prime Minister ama oina Manipur bu India gi state amani khalaba amadi state ki Miyambu India gi citizen amani khalabade athubada leiriba irang achi lochinu tangdu laitaba mahausa gi punsida hanjimba ngamba Manipur ama oiramragani haina mahana phongdoke MP Bimol na Miyambu Lanna Lamjingle BJP Bimol na chingli nauri thopa makai parliament thamkiba aduda karamba masang oiba wafam yaukibage sharat MP akoijam Bimol na chingli nauri thopa makai parliament wafam khara thamkiba aduda wang masang oiba karamba wafam yaukibage haina BJP gi senior general secretary K Sharat na wahang tarakli loina Prime Minister Modi na nongmai kapa punlep lepkhre haikibanatte tamna pharakuna tangdu laitaba posirol da hajilakle haibane PM gi ofam achibo Manipur miyam da namthak tawbane haina MP Bimol na phongdokiba simak haimamba thoi Miyambu Lanna Lamjingle haina mahana phongdorakle MP Bimol na parliament da thamki ofam gamari lenyana thamal sanglen da phangthokiba pawgi mifam amada K Sharat na hai Manipur gi matana parliament da pukhakiba no confidence motion gi matung ina Prime Minister na pakhumpiram dada Congress ke MP singna hawalaga chakiba thawng adu opposition oibada matik chadabagi khudamni haike mahana makhata aduna opposition ama oibagi lengakta constructive oiba suggestion pifam thokpagi ona tainabada
MP Bimolna irang asigi waroisin puraknaba lambi taklamdaba asimak miyamna Bimolbu MP oina thagalubagi wahanthok leite haina lawi haike. Parliament mifamda wa ngambagi matam phangjaba MP Bimolna Manipurgi tangai fadaba NRC border fencing amadi sugi ofam amata pukhatana drama gi maungda sandokna laukhiba aduna irang asigi waroisin mifamda NRC FMR na chingba ningthina pakhatnaba thamkhiba aduguma Lok Sabhada Manipurgi MP anina pukhalamlabadi afaba khongthangni lauragadabani haina mahakna phongdoki type talk tanguduna kokila kharaga lainariba suachi Manipur lengang losingadabani haina MP Bimolna phongdokiba aduma MP amana haifam thokta bofamni thaunga chimak Manipur Miyambu Lanna Lamjingle haina BJP Manipur na lawi haina party achigi wangangloi El Basantana phongdorakle mahakna makha taraduna shogi kanglon thugairakpadagi kokila kharaga India amadi Manipur lengaki marakta lainaramba type talk tagi Manipur lengak yararoi haina che thakhiba laikre shogi matanga lengangna lefkiba phire tasengli ahongba leite haiki MP Bimolgi yumda ngarang pangthokiba paugi mifam aduda Manipurgi matangda Prime Minister Modi na wangang de haina haikiba wafam adu aranbani haukiba pumja lising aniga sumna kungo humdagi me ahomda thokiba irang asigi matung sahi adugi August saichat tara manga amadi July saichat ahomda Prime Minister na irang asigi matangda wangang kiba laikre mikhalgi matamde MP Bimol masagi oina phongdokkiba manifesto da yawkiba famsing Parliament mifamda phongdoktaba laibak chibani Parliament da panglawda lawbagi mahutta masang oiba suggestion thambiduna irang asigi waroisin puraknaba honabada mating pangbiyu Manipur bui hena chokaba tangdu laitaba ponsirolda hanjilaknaba lengaki maikeidagi su angamba thakta honare haina mahakna phongdokki Prime Minister Modi ne space da mai onsindringai mamangda Manipur da chatkadabani Jairam Ramesh Indian Space Mission hawdokpada Prime Minister Narendra Modi Saru yaraba yai haibagi report amaga mari lenana Congress leader Jairam Ramesh na Prime Minister na lebaki laiba domestic issues sing hana khangdoknaba honagadabani haiba wafam thambaga loinana Prime Minister gi thawng adubo akama mongda yaningdaba phongdokre Indian Space Research Organization ISRO gi Chief Somnath na kumja lising aniga sumna kungamanga da launch tongnaba matam lepkraba Gaganyaan mission da PM Modi saru yaraba yai haina phongdokki ofam ama media singda report tawrakhibaga mari lenana Jairam Ramesh na ngasi social media da X da thadora power amada space chatringai mamangda non biological oiba Prime Minister adu Manipur da hana chakadabani haiki media da report tawrakhibagi matung ina ISRO gi Chief S Somnath na Gaganyaan project ki thamliba pandam aduda ahemba miyeng thambaga loina hariba mission aduda PM Modi saru yaraba yabagi oithokpa lei project achida yamna maru oiba ahemba thaudang sing yauri Women Space Flight Program hena phagaanba maru in International Space Station gi astronaut training program yauna space program kayada Gaganyaan project achina miyeng thamlei mission achina miyoi ahumna saba Q ama numi humni gi mission ama kilometer 400 lapa orbit ta thaduna amuk India gi laimai da asoi angam yaugna halakpagi process adu demonstrate taunaba pandam thamli marak achida mamang saigi me ahomdagi Manipur da thokliba kangluki irang asiga mari lena opposition gi media block ki MP singi maikedige central lengak ta akamba pressure piri Rajya Sabha de MP Modi na wangang laduna Manipur gi laiba situation mahausa gi punchi hanjilaknaba center na chokthaba laitena honare Manipur gi lairiba irang loisina mahausa gi punchi da hanjilaknaba lengang na makhatana thaba pakhali haiki